ꯑꯩꯈꯣꯏ ꯃꯥꯂꯦꯝꯗꯒꯤ ꯀꯥꯡꯁꯤꯡꯁꯤ ꯄꯨꯂꯞ ꯍꯥꯠꯇꯣꯛꯑꯒ ꯃꯥꯡꯍꯟꯈꯤꯕꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ? ꯄꯤꯛꯆꯔꯒꯁꯨ ꯀꯥꯡꯁꯤ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯖꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯏ ꯆꯤꯡꯊꯣꯛꯏ, ꯖꯨ ꯑꯗꯨꯒ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯁꯟꯗꯣꯛꯁꯤꯜꯂꯛꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏꯅ ꯃꯤ ꯂꯥꯛ 10 ꯔꯣꯝꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯠꯂꯤ꯫ ꯀꯥꯡꯅꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ, ꯅꯣꯡꯁꯥ ꯀꯩ ꯒꯣꯔꯤꯂꯥꯅꯒ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯔꯤꯕ ꯋꯥꯍꯪꯅ ꯃꯥꯂꯦꯝꯗ ꯍꯦꯛ ꯂꯩꯔꯤꯕ ꯀꯥꯡꯁꯤꯡꯁꯤ ꯍꯥꯏꯆꯨ ꯄꯨꯂꯞ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ ꯀꯥꯡ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯕꯗ ꯍꯦꯟꯅ ꯁꯥꯐꯔꯛꯀꯗꯧꯔꯤꯕ꯭ꯔꯥ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ ꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯥꯂꯦꯟ ꯆꯪꯉꯛꯃꯤꯅ ꯀꯥꯡꯗꯤ ꯃꯔꯥꯡ ꯀꯥꯏꯔꯛꯑꯅꯤ꯫ ꯆꯤꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ꯫ ꯑꯂꯦꯛꯖꯦꯟꯗꯔ ꯗ ꯒ꯭ꯔꯦꯠ ꯐꯥꯎ ꯀꯥꯡꯅ ꯆꯤꯛꯄꯗꯩ ꯁꯤ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯦ ꯃꯗꯨꯗꯤ ꯀꯥꯡꯅ ꯃꯦꯂꯦꯔꯤꯌꯥ, ꯗꯦꯡꯒꯤ, ꯌꯦꯂꯣ ꯐꯤꯚꯔꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯛꯏ꯫ ꯃꯁꯤ ꯃꯣꯏꯅ ꯑꯅꯥꯕ ꯀꯅꯥꯅꯣꯝꯗ ꯍꯥꯟꯅ ꯆꯤꯛꯎꯔꯒ ꯃꯍꯤꯛ ꯌꯥꯎꯔꯕ ꯃꯣꯏꯒꯤ ꯃꯇꯤꯟꯗꯨ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯆꯦꯜꯁꯇ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯟꯗꯣꯛꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯁꯟꯗꯣꯛꯏꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯈꯛꯇ ꯅꯠꯇꯦ, ꯍꯨꯏ ꯍꯧꯗꯣꯡ ꯁꯥ ꯁꯟꯁꯤꯡꯗꯁꯨꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯡꯁꯤ ꯄꯨꯂꯞ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯗ ꯂꯥꯛꯑꯁꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯄ꯭ꯔꯦꯁꯦꯁ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯋꯥꯡꯖꯤꯡ ꯏꯁꯀꯤ ꯅꯤꯌꯔ ꯗꯦꯕꯤ ꯃꯥꯟꯗꯞ꯫ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯑꯁꯤꯗ ꯏ ꯇꯦꯁ ꯇꯧꯕ, ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯤꯗꯅꯤ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ, KFT ꯂꯤꯚꯔ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ, LFT ꯁꯨꯒꯔ ꯇꯦꯁ, ꯌꯨꯔꯤꯟ ꯇꯦꯁ, ꯁ꯭ꯇꯨꯜ ꯇꯦꯁ, ECG ꯑꯁꯤꯅꯆꯤꯡꯕ ꯃꯈꯜ ꯃꯊꯦꯜ ꯇꯦꯁꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯗꯥꯏꯒꯅꯣꯁꯇꯤಕ್ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯐꯤꯆꯔ ꯑꯣꯏꯅ ꯃꯦꯗꯤꯁꯤꯟ OPDꯁꯨ ꯊꯝꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅ DACꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯅꯤ ꯇꯦꯁ ꯇꯧꯕꯤ ꯃꯇꯝꯗ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯀꯥꯎꯟꯠ ꯄꯤꯒꯅꯤꯗꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 3ꯅꯤ ꯁꯨꯒꯔ ꯇꯦꯁ ꯂꯦꯝꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕ ꯁꯣꯏꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯗꯣꯛꯇꯔꯁꯨ ꯂꯩꯕꯅꯤꯅ ꯏꯁꯥꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯌꯥꯔꯦ꯫ ꯂꯦꯡꯊꯣꯛꯄꯤꯔꯛꯄ ꯐꯔꯛ ꯇꯥꯔꯒꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯦꯝꯄꯜ ꯀꯂꯦꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯊꯝꯖꯩ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯄ꯭ꯔꯦꯁꯦꯁ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯋꯥꯡꯖꯤꯡ ꯏꯁꯀꯤ ꯅꯤꯌꯔ ꯗꯦꯕꯤ ꯃꯥꯟꯗꯞ꯫ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯡꯁꯤ ꯄꯨꯂꯞ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥꯂꯦꯝꯁꯤꯗ ꯀꯥꯡꯁꯤ ꯃꯁꯤꯡ ꯀꯌꯥꯃꯨꯛꯇꯤ ꯄꯨꯟꯅ ꯂꯩꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗ꯭ꯔꯣ? ꯀꯥꯡ ꯃꯁꯤꯡ ꯊꯤꯕ ꯑꯁ ꯂꯨꯗꯤ ꯂꯨꯅꯤꯍꯦ꯫ ꯃꯗꯨꯗꯤ ꯑꯦꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤ ꯈꯛꯇꯗ ꯀꯥꯡꯁꯤ ꯄꯨꯟꯅ ꯇ꯭ꯔꯤꯂꯤꯌꯟ 8 ꯂꯩ ꯍꯥꯏꯔꯤ꯫ ꯎꯍꯨ! ꯑꯗꯨꯒ ꯀꯥꯡꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈꯤꯕ, ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯔꯣꯝꯗ ꯂꯥꯛꯑꯀꯥꯟꯗꯅ ꯁꯦꯛꯄꯤꯁꯤ ꯀꯥꯡꯒꯤꯗꯤ ꯖꯣꯝꯅꯤ꯫ ꯃꯣꯏꯅ ꯄꯨꯡ ꯑꯃꯗ ꯀꯥꯡ 400 ꯆꯥꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯊꯤꯑꯣꯔꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯛꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯗꯤ ꯀꯥꯡ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯛꯇꯣꯏꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯛꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯂꯩꯍꯜꯂꯛꯀꯗꯣꯏꯅꯤ ꯁꯣꯏꯗꯅ꯫ ꯑꯗꯨꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯃ ꯆꯠꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯀꯥꯡꯅ ꯀꯃꯥꯏꯅ ꯃꯔꯨꯝ ꯀꯣꯛꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯥꯡꯅ ꯑꯩꯈꯣꯏꯗ ꯆꯤꯛꯂꯛꯏꯁꯤ ꯃꯁꯤ ꯑꯩꯈꯣꯏꯁꯤ ꯍꯥꯎꯕꯩ ꯅꯠꯇꯦ, ꯑꯗꯨꯒ ꯃꯣꯏ ꯆꯥꯛ ꯂꯥꯝꯕꯩꯁꯨ ꯅꯠꯇꯦ, ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯑꯣꯖꯥꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯀꯥꯡ ꯃꯥꯡꯍꯟꯈꯤꯁꯦꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤ ꯂꯣꯏ ꯃꯥꯡꯍꯟꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯌꯥꯅꯤꯀꯣ꯫ ꯍꯩꯀ꯭ꯔꯨ ꯃꯔꯨ, ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯌꯥꯝ ꯐꯖꯩ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯅ ꯀꯥꯡ ꯃꯥꯡꯍꯟꯈꯤꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ, ꯑꯣꯏꯕ ꯌꯥꯗꯧꯗ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯃꯁꯥ ꯁꯦꯝꯗꯣꯛꯑꯕ, ꯖꯦꯅꯦꯇꯤꯀꯦꯜꯂꯤ ꯃꯣꯗꯤꯐꯥꯏ ꯇꯧꯔꯕꯒꯨꯝꯕ ꯀꯥꯡ ꯂꯥꯕꯁꯤꯡ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯣꯏꯗꯤ ꯆꯤꯛꯁꯨ ꯆꯤꯛꯑꯔꯣꯏ, ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯁꯟꯗꯣꯔꯛꯀꯗꯧꯔꯤꯕ ꯆꯥꯗꯥ ꯅꯥꯎꯗꯥ ꯑꯁꯤꯗꯤ ꯆꯥꯕꯣꯛꯂꯔꯣꯏꯗꯕ ꯉꯥꯛꯇ ꯑꯣꯏꯔꯅꯤ꯫ ꯁꯤꯒꯤ ꯄꯥꯝꯕꯩꯁꯤ ꯆꯠꯊ ꯃꯇꯝꯗ ꯆꯍꯤ 10-20 ꯆꯪꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯀꯥꯡꯗꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯎꯍꯨ! ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯀꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯥꯡ ꯃꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯃꯤ ꯂꯥꯛ ꯁꯤꯔꯝꯕꯥꯗꯁꯨ ꯁꯤꯈꯤꯗ꯭ꯔꯦ꯫ ꯀꯥꯂꯦꯟꯗ ꯂꯝꯍꯥꯡꯗ ꯐꯛ ꯊꯥꯔꯒ ꯇꯨꯝꯃꯒꯁꯨ ꯀꯥꯡꯗꯤ ꯆꯤꯛꯂꯛꯑꯔꯣꯏ꯫ ꯑꯗꯨꯒ ꯀꯥꯡ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯠꯇ ꯑꯇꯩ ꯁꯥ ꯎꯆꯦꯛ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯁꯨ ꯂꯣꯏꯅ ꯐꯪꯃꯤꯟꯅꯒꯅꯤ꯫ ꯑꯗꯣ ꯀꯥꯡ ꯃꯥꯡꯈꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯩꯗ ꯐꯠꯇ ꯅꯨꯡꯗꯒꯗꯤ ꯊꯣꯔꯛꯇꯧ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯅꯦ? ꯀꯥꯡꯁꯤꯕꯨ ꯑꯩꯈꯣꯏ ꯃꯣꯏ ꯐꯨꯠ ꯆꯦꯟ ꯀꯥꯏꯗꯨꯗꯩꯗꯤ ꯌꯥꯎꯗ꯭ꯔꯖꯥꯠꯂꯣ? ꯍꯣꯏ, ꯎꯆꯦꯛ ꯋꯥꯌꯥ, ꯁꯦꯛꯄꯤ, ꯍꯪꯉꯣꯏꯅ ꯀꯥꯡ ꯆꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯡꯁꯤꯗꯤ ꯀꯥꯡ ꯃꯥꯡꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯇꯤꯟ ꯃꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯍꯤꯡꯈꯤꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯡꯁꯤꯡꯁꯤꯅ ꯄꯥꯝꯕꯤ ꯁꯤꯡꯕꯤꯅ ꯄꯣꯂꯤꯅꯦꯠ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯈꯤꯇꯪꯕꯨꯗꯤ ꯄꯥꯡꯕꯤ, ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯣꯏꯕꯁꯤꯅ ꯃꯣꯏ ꯃꯥꯡꯈꯤ ꯃꯇꯝꯗ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡꯁꯤ ꯃꯥꯡꯈꯤꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫
aduna loisilakpasda haijaningmadi malem prithibidagi kang mangkiba aikoi kangse pulap tumna hatokpa matamda malem state kaisu yam thudo indukpa phattaba thorakadaba kaisu leite adna expert singna hairi afabana chang hinbai phibamne leina tina masing hanthakragani kangna chipdagi sire ka haibdu leikhraroi adubu prithibigi mising sum hingalakpasda di berane